ꯃꯌꯥꯝꯗꯗꯤ ꯑꯣꯏꯗ ꯄꯥꯗ ꯈꯔ ꯍꯥꯏꯖꯤꯟꯗꯅ ꯊꯦꯝꯂꯒ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣꯅ ꯑꯩꯅ ꯃꯥꯏꯕ ꯀꯧꯒꯗꯧꯔꯤꯁꯤꯕꯣ ꯐꯤꯕꯝꯁꯨ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ ꯍꯣ ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ ꯑꯦ 이비마 ꯅꯪꯅ ꯀꯤꯔꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯏꯗ ꯑꯩꯅ ꯍꯥꯏꯕ ꯃꯥꯏꯕꯗꯣ ꯑꯉꯥꯡ ꯊꯥꯈ꯭ꯔꯕꯅꯦꯒꯦ ꯁꯣꯏꯗꯅ ꯄꯥꯎ ꯑꯃꯗꯤꯅꯦ ꯇꯥꯔꯅꯤꯁꯦ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯍꯩ 이빠기 야이콤바 ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯥꯅꯦ ꯑꯣꯖꯥ ꯉꯁꯤꯒꯤꯗꯤ ꯋꯥꯖꯗ꯭ꯔꯤꯗ ꯑꯗꯨꯅꯤꯗꯅ ꯂꯥꯏ ꯐꯠꯇꯕ ꯐꯥꯕ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯈꯥꯡꯕ ꯀꯟꯕ ꯑꯋꯥꯅ ꯈꯥꯡꯕ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯌꯧꯒꯗꯕꯁꯨ ꯌꯥꯝꯗ꯭ꯔꯦ ꯆꯤꯡꯁꯦ ꯃꯁꯤꯕꯨ ꯂꯥꯟꯊꯣꯛꯂꯕꯗꯤ ꯌꯧꯔꯅꯤꯗ ꯍꯣꯏ ꯑꯣꯖꯥ ꯐꯒꯅꯤ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯅꯪꯅ ꯍꯥꯏꯕ ꯃꯥꯏꯕ ꯍꯥꯏꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦꯅꯦ ꯍꯣ ꯄꯥꯈꯠꯄꯤꯅꯨ ꯑꯉꯥꯡꯁꯤꯅꯅꯦ ꯄꯥꯎ ꯄꯤꯔꯛꯄꯗ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯁꯣꯏꯗꯅ ꯌꯧꯔꯛꯅꯂꯅꯤꯌꯦ ꯑꯣ ꯍꯣ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯃꯤꯌꯥꯝꯗ ꯍꯩꯗꯣꯛꯈꯤꯕ ꯑꯗꯨꯒ ꯁꯣꯏꯔꯗꯤꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤꯅꯦ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨꯗ ꯃꯈꯣꯏ ꯈꯨꯂꯥꯛꯄꯒꯤꯗꯃꯛꯇ ꯅꯅꯥꯏ ꯅꯨꯄꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯈꯨꯂꯥꯛꯄꯅ ꯑꯋꯥ ꯈꯣꯏꯖꯣꯡ ꯂꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯅꯅꯥꯏ ꯅꯨꯄꯤꯅꯅꯦ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ ꯄꯥꯏꯃ ꯄꯨꯛꯅꯤꯡꯗꯣ ꯑꯃꯨꯛꯇ ꯂꯩꯇꯥꯕꯤꯌꯨ ꯅꯪꯒꯤ ꯋꯥꯇꯥꯁꯤ ꯐꯥꯎꯕꯗꯤꯕ ꯄꯥꯈꯠꯂꯝꯃꯒ ꯂꯣꯏꯅ ꯁ꯭ꯋꯥꯏ ꯍꯦꯛ ꯃꯥꯡꯈꯤꯗꯅ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯩꯅꯦ ꯑꯩꯗꯤ ꯍꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯈꯨꯂꯥꯛꯄꯅ ꯅꯣꯛꯅꯕꯅ ꯍꯥꯏꯖꯕꯅꯦ ꯀꯗꯥꯏꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯊꯣꯛ ꯂꯥꯡꯊꯣꯛ ꯃꯌꯥꯝꯁꯦ ꯃꯔꯤ ꯃꯔꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯀꯨꯏꯔꯦꯗꯣ ꯃꯈꯣꯏ ꯈꯨꯂꯥꯛꯄꯅ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯛꯂꯤꯕꯁꯦ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯗꯤ ꯃꯈꯣꯏ ꯈꯨꯂꯥꯛꯄꯅ ꯅꯣꯛꯈꯤꯗꯕꯁꯦ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯛꯂꯦꯗꯣ ꯑꯗ ꯉꯁꯤꯗꯤꯅꯦ ꯅꯣꯛꯍꯟꯗꯕ ꯌꯥꯗꯦ ꯈꯟꯅꯅꯦ ꯍꯦꯛꯇ ꯅꯣꯛꯍꯟꯖꯕꯅꯤꯅꯦ ꯑꯗ ꯇꯥꯏ ꯅꯨꯄꯤ ꯅꯪꯁꯦ ꯑꯩꯗꯤ ꯐꯅ ꯄꯪꯕ꯭ꯔꯥ ꯈꯟꯕꯅꯤ ꯅꯪꯁꯤ ꯄꯪꯗꯤ ꯄꯪꯂꯝꯗꯦꯅꯦ ꯑꯣ ꯑꯉꯝꯕ ꯑꯉꯝꯕꯣ ꯃꯥꯏꯕ ꯍꯥꯏꯕꯗꯨ ꯀꯧꯖꯔꯛꯂꯦ ꯑꯉꯝꯕ ꯍꯥꯏ ꯃꯥꯏꯕ ꯂꯥꯛꯂ ꯃꯥꯜꯂꯦꯅꯦ ꯊꯣꯛꯅꯕ ꯇꯧꯁꯤ ꯍꯣꯏ 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 ꯑꯣ ꯍꯣ ꯍꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒꯦ ꯃꯥꯏꯕꯗꯣ ꯃꯪꯒꯣꯜꯗ ꯐꯤꯗꯥ ꯑꯃꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯝꯃꯨ ꯍꯣꯏ ꯑꯉꯝꯕ ꯂꯥꯛꯑꯣ ꯅꯨꯄꯤ ꯑꯃꯨꯛꯇ ꯀꯔꯤ ꯀꯔꯤꯅꯣꯗꯣ ꯇꯥꯟꯅꯔꯨꯔꯁꯤ ꯂꯦꯡꯊꯣꯛꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯃꯥꯏꯕ ꯃꯅꯤꯆꯧꯕꯗꯨ ꯎꯕꯗ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯟꯕꯒꯤ ꯃꯇꯧ ꯎꯠꯂꯝꯃꯤ ꯃꯥꯏꯕ ꯃꯅꯤꯆꯧꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯈꯨꯂꯥꯛꯄ ꯃꯇꯩ ꯃꯅꯥꯎ ꯎꯕꯗ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯂꯝꯃꯤ ꯇꯥꯗꯁꯤꯔꯥ ꯃꯥꯏꯕ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯉꯝꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕꯅ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯋꯥꯅ ꯑꯈꯤ ꯑꯈꯪ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯋꯥꯁꯤꯗꯒꯤ ꯑꯃꯨꯛꯇꯗꯤ ꯀꯣꯛꯅꯕ ꯇꯧꯕꯤꯌꯨ 이베마 빠컷가누 아마이바 코이나 레이디바세 어시곰바 아와나 다라바 마얌부 꼭나바니니 어두 먹나고 에코이슈 에코이나 떠우바 ngamba기 왕바다 오이라바디 땀바 ngam바 나트리바니니 어두나 아이나 수호이드나 ngam가니 하이바디 하이르고 예 오자 마이바 오자 마이비는 ngam로이다바 오이라바디 아이코이슈 오자다 남드나 더욱더바 야로이 까이나디 딱신제로이다 마이바 파레 해도 오이라디 아이니 옌바 야나바 신비로고 파니 오자 마이바 하이 나코이 까나노무나 아시바드기 마낙다 오자 마이바부 아묵도 부살로 ꯍꯣꯏ ꯑꯉꯝꯕ ꯌꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯕ ꯃꯅꯤꯆꯧꯕꯗꯨ ꯂꯂꯨꯛ ꯀꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯃꯥꯏꯕ ꯃꯅꯤꯆꯧꯕꯗꯨ ꯂꯂꯨꯞ ꯑꯗꯨꯅ ꯇꯧꯗꯨꯅ ꯑꯁꯤꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁꯤꯕ ꯑꯗꯨꯒꯤ ꯑꯄꯨꯝꯕ ꯃꯅꯝꯗ ꯅꯝꯊꯤꯕ ꯍꯦꯟꯕ ꯑꯗꯨꯅ ꯃꯥꯏꯕ ꯃꯅꯤꯆꯧꯕꯗꯨ
ꯃꯈꯨꯠꯅ ꯃꯅꯥꯇꯣꯟꯗꯨ ꯍꯥꯏꯐꯦꯠ ꯃꯦꯜꯂꯒ ꯃꯅꯝꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯑꯁꯤꯕ ꯑꯗꯨ ꯈꯨꯝꯂꯤꯕ ꯐꯤꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯅꯅꯥꯏꯕꯨ ꯊꯧꯖꯥꯜꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯃꯅꯤꯆꯧꯕꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯞꯅ ꯃꯃꯤꯠ ꯑꯗꯨꯕꯨ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯑꯣ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯇꯝꯊꯤꯕ ꯂꯥꯏ ꯐꯠꯇꯕꯒꯤ ꯈꯨꯖꯦꯜ ꯊꯧꯔꯥꯡ ꯑꯣꯏꯔꯤꯗꯅ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯕ ꯃꯅꯤꯆꯧꯕꯗꯨ ꯐꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯝꯂꯒ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯏꯕꯒꯤ ꯁꯛꯐꯝ ꯑꯗꯨꯕꯨ ꯎꯕꯗ ꯈꯨꯂꯥꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯆꯤꯡꯅꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯝꯗꯧꯕꯤꯔꯒꯦ ꯍꯣꯏ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯁꯛꯇꯤꯒꯤ ꯋꯥꯡꯕꯗ ꯑꯣꯏꯔꯦꯅꯦ ꯑꯗꯨꯗ ꯇꯥꯗ ꯀꯝꯗꯧꯅ ꯀꯅꯥꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯃꯁꯤꯗꯤ ꯅꯃꯣ ꯇꯥꯏꯕꯪ ꯃꯤꯅ ꯇꯧꯕ ꯅꯠꯇꯦꯅꯦ ꯂꯥꯏ ꯐꯠꯇꯕꯅ ꯇꯧꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯂꯥꯏ ꯐꯠꯇꯕꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯁ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯥꯏ ꯐꯠꯇꯕꯅ ꯍꯥꯠꯂꯒ ꯁꯤꯕ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯂꯥꯏ ꯐꯠꯇꯕ ꯐꯥꯕ ꯉꯝꯕ ꯑꯉꯝꯕ ꯈꯔ ꯂꯩ ꯃꯈꯣꯏꯗ ꯃꯁꯤꯕꯨ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯈꯨꯜ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯁꯤ ꯀꯣꯛꯄ ꯉꯝꯒꯅꯤ ꯇꯥꯗꯅꯅꯦ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯂꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯈꯨꯜꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯨꯔꯦ ꯏꯔꯦꯟ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝꯁꯤꯅꯅꯦ ꯈꯨꯟꯖꯥ ꯄꯨꯝꯕ ꯂꯣꯏꯅ ꯋꯥꯅꯔꯦꯅꯦ ꯃꯤꯄꯥꯏꯅꯔꯦ ꯃꯁꯤꯗꯗꯤ ꯑꯃꯨꯛꯇ ꯀꯣꯛꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨꯕ ꯄꯥꯈꯠꯈꯤꯅꯨ ꯑꯩꯒ ꯈꯪꯅꯕ ꯑꯃꯥꯏꯕ ꯑꯃ ꯑꯍꯩꯕ ꯑꯃ ꯂꯩ ꯃꯍꯥꯛꯇꯤ ꯂꯥꯏ ꯐꯠꯇꯕ ꯐꯥꯕ ꯉꯝꯕꯅꯤ ꯏꯕꯦꯝꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯣꯏ ꯏꯇꯣꯝꯇ ꯆꯠꯄꯃꯛꯇꯤ ꯅꯨꯡꯉꯥꯏ ꯐꯥꯠꯇꯦ ꯑꯗꯨꯅ ꯅꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯍꯦꯛꯇ ꯆꯠꯃꯤꯟꯅꯔꯁꯤ ꯃꯣꯏꯅꯁꯨ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯈꯜꯂꯤꯅꯤ ꯐꯅꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯅꯅꯥꯎ ꯈꯨꯟꯖꯥ ꯈꯔ ꯄꯥꯎꯖꯦꯜ ꯄꯤꯖꯈ꯭ꯔꯒꯦ ꯇꯥꯗꯒ ꯂꯣꯏꯅꯅ ꯍꯦꯛꯇ ꯆꯠꯃꯤꯟꯅꯔꯁꯤ ꯅꯅꯥꯎꯁꯨ ꯌꯥꯎꯖꯅꯤꯡꯕꯅꯤ ꯑꯗꯨꯃꯛꯄꯨ ꯇꯥꯗ ꯑꯩꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯃꯤꯄꯥꯏꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯇꯥꯗꯅ ꯐꯅꯕ ꯈꯔ ꯏꯁꯦ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯅꯦ ꯑꯩꯅ ꯊꯣꯛꯄ ꯈꯨꯟꯖꯥ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯂꯒ ꯍꯥꯏꯖꯜꯂꯨꯔꯒ ꯂꯣꯏꯔꯦꯗꯅ ꯇꯥꯗꯒꯤ ꯇꯧꯏꯃꯜꯁꯤ ꯅꯅꯥꯎꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯖꯔꯣꯏꯀꯣ ꯇꯥꯗ ꯀꯩ ꯂꯝꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧꯅꯤꯗ ꯑꯗꯣ ꯂꯝ ꯑꯁꯤ ꯈꯔꯗꯤ ꯁꯥꯡꯉꯤ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯤꯇ ꯇꯥꯗ ꯌꯥꯅꯤꯗ ꯌꯥꯅꯤ ꯇꯥꯗ ꯅꯆꯟ ꯄꯨꯝꯅꯃꯛ ꯁꯦꯝꯖꯔꯛꯂꯒꯦ ꯑꯁ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄꯅ ꯃꯌꯥꯝꯒꯤ ꯑꯀꯤ ꯑꯈꯪ ꯃꯤꯄꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯕꯨ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯏꯉꯝ ꯉꯝꯗꯦꯗ ꯏꯇꯥꯎ ꯑꯩꯁꯨꯅꯤꯅꯦ ꯏꯇꯥꯎꯅ ꯍꯥꯏꯒꯨꯝꯗꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄ ꯑꯁꯤꯗꯤ ꯃꯁꯥꯒꯤꯇ ꯅꯨꯡꯉꯥꯏꯗꯕꯗ ꯈꯟꯖꯕ ꯃꯤꯅꯤꯗ ꯑꯗꯨꯅ ꯃꯥꯅ ꯀꯩꯁꯨ ꯃꯤꯌꯥꯝꯒꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯏꯇꯥꯎ ꯑꯣꯏꯊꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯀꯌꯥ ꯑꯣꯏꯅꯝꯗ꯭ꯔꯦꯕ ꯍꯦꯔꯥ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯈꯨꯂꯥꯛꯄꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤꯗ ꯉꯁꯥꯏꯗꯁꯨ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯏ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯑꯃꯥꯏꯕ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯂꯩꯈꯥꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯕꯁꯨ ꯌꯥꯏꯗ ꯏꯇꯥꯎ ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯥꯏꯕ ꯇꯥꯟꯅꯩ ꯀꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠ ꯆꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣꯅꯦ ꯏꯇꯥꯎ ꯑꯗꯨꯅꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯥꯏꯕ ꯁꯥꯕ ꯃꯥꯏꯕꯗꯤ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯦꯅ ꯃꯌꯥꯝꯕꯨ ꯊꯥꯖꯅꯕ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯅꯣꯏꯕꯣ ꯍꯩꯇ꯭ꯔꯕꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕ ꯁꯤꯜꯂꯤ ꯂꯥꯡꯂꯤ ꯈꯨꯂꯥꯛꯄꯅ ꯑꯁꯤꯗꯕꯨ ꯑꯃꯨꯛ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯀꯩꯅꯣꯕ ꯍꯦꯔꯥ ꯅꯠꯇꯦ
ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯋꯥꯗ ꯉꯥꯡꯂꯤꯁꯤꯕꯣ ꯅꯪꯕꯨ ꯃꯥꯒꯤ ꯋꯥ ꯉꯥꯡꯅꯕ ꯀꯥꯏꯅꯒ ꯃꯥꯒꯤ ꯃꯁꯤꯡꯒ ꯀꯌꯥꯝ ꯆꯥꯔꯨꯔꯒꯦ ꯏꯇꯥꯎ? ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ. ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ. ꯌꯥꯔꯦ ꯌꯥꯔꯦ. ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨꯀꯣ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯥꯛꯄꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯁꯦ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯏꯇꯥꯎ. ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ. ꯅꯣꯏ ꯑꯅꯤꯁꯦ ꯈꯨꯔꯥ ꯇꯣꯃꯥꯜꯅ ꯃꯥꯕꯨ ꯈꯨꯜꯂꯥꯛꯄ ꯑꯣꯏꯍꯟꯅꯤꯡꯕ ꯃꯤꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯈꯨꯜꯂꯥꯛꯄ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯒꯦ. ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯇꯥꯎ. ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯒ ꯈꯨꯔꯥ ꯇꯣꯃꯥꯜꯒꯅꯦ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯒꯦ? ꯅꯪꯅ ꯈꯨꯔꯥ ꯇꯣꯃꯥꯜ ꯄꯜꯂꯛꯂꯤꯁꯤꯕꯣ? ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯩꯕꯨꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯤꯡ ꯆꯥꯕꯅꯤ ꯍꯥꯏꯅ ꯏꯔꯥꯜ ꯁꯤꯕꯤꯔꯦ. ꯑꯗꯨꯒ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯤꯡ ꯆꯥꯕ ꯅꯣꯏ ꯑꯅꯤꯗꯤ ꯅꯣꯏꯒꯤ ꯅꯄꯨꯒꯤ ꯍꯥꯏꯐꯦꯠꯇꯪꯒ ꯄꯟꯕꯗꯨꯗ ꯈꯣꯡꯕ ꯍꯧꯔꯛꯂꯦꯅꯦ ꯍꯨꯏꯗꯧꯅ. ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯍꯨꯏꯅꯤ ꯁꯤꯅꯤꯅꯦ? ꯍꯥ? ꯅꯠꯄꯨ ꯅꯠꯇꯕ꯭ꯔꯣ? ꯅꯠꯄꯨ ꯅꯠꯇꯕ꯭ꯔꯥꯕ? ꯅꯣꯏꯒꯤ ꯅꯄꯨꯗꯨ ꯄꯜꯂꯨꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯨꯏꯗꯧꯅ ꯋꯥꯎ ꯂꯥꯎꯅ ꯈꯣꯡꯂꯛꯏꯕꯗꯣ? ꯃꯁꯤ ꯆꯥꯟꯅꯅ ꯍꯧꯔꯦꯍꯦ. ꯃꯁꯤ ꯍꯦꯛꯇ ꯐꯨꯊꯔꯁꯤꯔꯥ? ꯍꯣꯏꯅꯦ ꯏꯇꯥꯎ. ꯑꯗꯨꯅꯕꯨ ꯐꯔꯅꯤꯗ. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯃꯥꯏꯅ ꯆꯤꯛꯀꯦ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯁꯤ. ꯅꯣꯏ ꯑꯅꯤ ꯁꯨꯔꯦ ꯁꯤꯅꯤꯅꯦ. ꯑꯗꯨꯗꯤ ꯈꯪꯖꯤꯜꯂꯣ. ꯑꯩꯁꯨ ꯆꯥꯎꯕꯅꯤꯅꯅꯦ ꯃꯨꯛꯅꯥꯗ ꯏꯅꯝ ꯂꯩꯕꯥꯛ ꯇꯥꯔꯤꯕ ꯃꯨꯛꯅꯥ ꯖꯇ꯭ꯔꯥꯅꯤ. ꯂꯥꯎ ꯂꯥꯎ. ꯅꯍꯥꯗꯦ ꯅꯣꯡꯉꯝꯗꯦ. ꯅꯣꯡꯃꯗ ꯄꯣꯛꯄ ꯃꯆꯥꯅ ꯅꯤꯅꯤ ꯁꯤꯕ ꯍꯧꯅꯗꯦ. ꯂꯥꯎ ꯂꯥꯎ. ꯂꯥꯎꯅꯦ. ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕ ꯑꯗꯨ ꯁꯥꯖꯦꯟ ꯁꯦꯝꯂꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯒ ꯑꯉꯧꯁꯅꯥ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯏꯁ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ. ꯂꯥꯛꯑꯣ ꯏꯇꯥꯎ, ꯆꯠꯍꯧꯔꯁꯤ. ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ. ꯍꯣꯏ, ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ. ꯉꯥꯏꯈꯣꯅꯦ, ꯆꯠꯈꯤꯅꯨꯅꯦ. ꯑꯐꯥꯎꯕ ꯌꯥꯝ ꯁꯥꯔꯝꯂꯒ ꯀꯤꯔꯕꯣ? 이보, ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯈꯠꯅꯕ ꯑꯗꯣ ꯂꯦꯝꯗꯗꯅ ꯆꯠꯄꯤꯔꯕꯅꯤꯍꯦ. ꯀꯌꯥꯗꯅ ꯌꯦꯡꯎꯅꯦ, ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯀꯥꯏꯅ. ꯑꯩ ꯀꯤꯔꯗꯤ ꯀꯤꯔꯦ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯍꯥꯏ, 이보, ꯅꯪꯅ ꯈꯠꯅꯕ ꯌꯥꯝꯅ ꯄꯥꯝꯂꯒꯅ ꯀꯅꯥꯅꯣ ꯂꯝꯕꯤꯗ ꯑꯔꯥꯛꯄ ꯑꯃ ꯌꯦꯡꯂꯒ ꯌꯩꯅꯍꯧꯔꯣꯍꯦ. ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯌꯥꯝꯅ ꯂꯩꯇꯦ. ꯆꯠꯂꯦ. ꯀꯤꯔꯒꯁꯨ ꯀꯤꯔꯦ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯀꯤꯗꯕꯒꯁꯨ ꯑꯃꯨꯛ ꯁꯥꯔꯤ. ꯑꯉꯝꯕ, ꯈꯨꯟꯖꯥ ꯈꯔꯗꯤ ꯆꯠꯄ ꯑꯗꯨ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ. ꯐꯔꯦ. ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯌꯥꯝꯁꯤꯕꯨ ꯂꯨꯆꯤꯡꯕꯤꯗꯨꯅ ꯐꯅꯕ ꯍꯦꯛꯇ ꯁꯤꯟꯕꯤꯔꯣ. ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ. ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯕ ꯃꯅꯤꯆꯧꯕꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯟꯖꯥ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯐꯥꯅꯕ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ. ꯌꯥꯏꯈꯣꯝꯕ, 이ꯄꯥ ꯏꯆꯥꯁꯨ ꯌꯧꯔꯕꯅꯤ나 ꯅꯪꯁꯨ ꯁꯣꯏꯗꯅ ꯋꯥꯔꯝꯂꯅꯤ. ꯄꯣꯊꯥꯖꯔꯨꯔꯣ. ꯉꯁꯤꯃꯗꯤ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯖꯔꯣ. ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤ ꯑꯣꯖꯥꯅ ꯅꯪꯕꯨ ꯃꯍꯩ ꯇꯝꯕꯤꯕ ꯍꯧꯔꯗꯕꯅꯤꯀꯣ. ꯍꯣꯏ ꯑꯣꯖꯥ. ꯑꯗꯨꯗꯤ ꯅꯆꯥꯁꯨ ꯄꯣꯊꯥꯖꯔꯨꯔꯒꯦꯀꯣ. ꯆꯠꯂꯣ. ꯑꯁꯤ ꯍꯥꯏꯅ ꯌꯦꯡꯀꯣꯛꯄꯗꯣ ꯌꯥꯏꯈꯣꯝꯕꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯈꯣꯏꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯏꯅꯥꯎꯇꯣꯟ, ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯀꯝꯗꯧꯈꯤ? ꯇꯥꯗꯥ, ꯊꯣꯏꯅ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯕ ꯈꯣꯡꯆꯠꯇꯤ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ. ꯑꯗꯨ ꯅꯪꯒꯤ ꯁꯦꯕꯣꯛ ꯑꯁꯤꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤꯕ? ꯌꯥꯝꯕꯣ, ꯃꯥꯗꯤ ꯑꯩꯅ ꯈꯜꯂꯝꯕꯗꯒꯤꯕꯨ ꯍꯦꯟꯅ ꯈꯥꯡꯕ ꯀꯟꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯑꯋꯥ ꯑꯅꯥꯕ ꯃꯇꯦꯡ ꯄꯥꯡꯕ, ꯕꯨꯙꯤ ꯂꯧꯁꯤꯡꯁꯨ ꯅꯤꯡꯊꯤꯅ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯂꯦꯅꯦ. ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ. ꯑꯗꯨꯒ ꯑꯃꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯃꯥꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯄꯨꯝꯕ ꯎꯕ ꯉꯝꯂꯤꯕꯅꯤ. ꯅꯪꯅ ꯑꯍꯥꯟꯕ ꯃꯥꯕꯨ ꯎꯕ ꯑꯗꯣ ꯃꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯕ ꯑꯁꯦ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯉꯛꯄ ꯑꯃ ꯑꯣꯏꯔꯕꯅꯤ. ꯇꯧꯕꯒꯤꯕꯨꯗꯤ ꯌꯥꯝꯕꯣ, ꯑꯩꯅ ꯑꯍꯥꯟꯕ ꯃꯥꯕꯨ ꯎꯕꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯔ ꯑꯩꯅ ꯈꯪꯕ ꯉꯝꯂꯕꯁꯨ, ꯑꯩꯅ ꯃꯥꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯦꯕꯣꯛ ꯑꯣꯏꯕ ꯄꯥꯝꯗꯅ ꯃꯉꯣꯟꯗ ꯃꯍꯩ ꯑꯃꯠꯇ ꯇꯥꯛꯅꯤꯡꯂꯨꯗꯕ, ꯃꯗꯨꯅꯁꯨ ꯃꯥꯕꯨ ꯀꯨꯞꯁꯤꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯌꯥꯝꯕꯣ.
마부 세복 오이바 하이브세 라이버키 농담니 칼라가 야키바니 에이디 아이기 북닝기 아빠마디 오이키다바니 샤녹돈 현진나수 컨질르누다 호크라바 루이크라바다도 막 힘드나 레이라바디 림호리바 분시에시디 거름노 막 가서 타그니 호이 한봉 아이수 어둠나 간다나 바나간나디 호나바니 아두보 미오이베 코이 와칼시 아이 코인 아빠마트다 칸기 하이바디 야디니 어두나보 미오이바나 볼롬푸드나 힘나리바니니 볼롬푸다바 미부까나 레이리바게 아두보네 미점 맞다이금나 와칼 레이바 이나오나 북닝 와칼 락신방 남다바 마두금바 맞다고 웃바디 나야만나 각밤디고 호이 한봉 나나옥소 얌봉나 하이비닝니보다 문나 강자이다 나나오 가이동농다 얌봉나 빰다바 람비다 각자자로이다 어두니데나 이나옥시데 파레 아이쇼 꼬이바시 예행로바니 와리 나 학도 포타로기 낭술람 상락박이 와람라니 포타저로 호이 한봉 아시 하이니 옌곡바도 마하키 포타밤 담나 잣기라미 루코이슈 마나우 하이벳 징름라가 마하키 가 담나 잣기라미 쿠라마이바 쿠라나 하이발람드보 여우가도보 그냥 와리게 아이 코이디 와마나 콩어시 탕나 셋바 아무것도 독들인 나하마사자 노이시디 나하니까냐 나빵갈라마타보 야우데네 어이씨 마땅 시드디 이야 콤바낭부 농시라 그래다 그나노 야코 마이부 쿠라 에라 아이 거기 콜득이 야없는 말은 목바 앙앙아만이다 마닝신 리브나 거리기 쿠라 어때이긴 낫디도 고이들이 머망기 다다마 판마시다 마가 아이가 마이바 꼬바 분나 락미나 기분 마담마두다 아이네 핵 와바가 마나 아이부 뽀라가 뿌비바네 쿠라나 하이브도 이타 타자방 감디다 코이디 거리노 이샤 파워보다 콩탕고 톡드나 짤리브 람비엘시다부 미 아무 뽑아가이나 어이톡부야 와나티다 나 코이 아이 코이고 만나디 어이 톡로이다부 와니니 이붕와 아도부 누뽀 마사두디네 마방갈나 마루나 막갈리바 마틱 마야이나 마루라 라이크르바스 아니다 아싱브라니 쿠라나 하이두바 아두디 마기 마탕다 와리키타 레비우바 씨 노이네디 파기 요이는 칼레다나 아이나 하이디바시 아싱바니네 아싱바 헌딱 마학나 아맘록다 꼼르부기 라이 파부기 와리야만 리게시 아시 하이네 마코이 마땀마두다 아와포 타보이나 야이코마나 아맘록 꼼바마디 마타오 야이마다 짱람바 소리엘 아무바 망한바기 마땅도 와리 오이나 리람미 아씨 아이코이디 쿠라시 이samsam바 마이브라나 칼로리니네 쿠라디 마틱 무야 레바 미얌나 로이나리바 오이르바자니나 이보 어두이디 낭 쿠라시 깡라이 뽕마시부 신바통나 짤리바 누빠 아니니 누빠 여우다바 람라이 포테다 어두나 미마칼 코딩 로이나리바 누빠 아니니 아이나 강다바 하이바세 이레일레 실락들어바니 아씨 아이코이슈 쿠라가 로이나라가 미 무사 강와 미 마땅 오이바 감나바 호너시라 강데네 헤헤 너이부 미마사 강과 미가 오이닝브라네 아타이디 강디 쿠라 아이디 아이기 망란체 미나 아이부 오브 쿠딩 무사 강디바 아시타니 밤니세 헤헤 누빠마자 어두기 와부 까리기 와르니 낭 쿠라가 로이나라바디네 미나 어두 무사 강나다바니니 아시행으로 쿠라 아두디 아이슈 야우자라게 쿠라 야니 너희는 야우자게 딘자게 하이리바 마카이디 낭 쿠라나 로이니 야라다바니니 야이코옴바 힙라가 숨레이버니 마땀마두다 마기 까다 까나군바 마상락바기 사민 방바두다 강프렉 강나 힙람바두다기 푹 하골람이 만 이캉캉 하골락바두다 짱락리바 누빠도 녹미 아이네
ꯀꯔꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩꯁꯨ ꯏꯇꯣꯝꯇ ꯇꯥꯕꯁꯤꯗ ꯁꯨꯝ ꯈꯪꯅꯅꯤꯡꯗꯅ ꯇꯧꯕꯅꯤ ꯑꯩꯁꯦ ꯋꯥꯗ ꯁꯨꯝ ꯍꯥꯏ ꯂꯩꯔꯦ ꯃꯤꯡꯗꯤ ꯍꯥꯏꯗ꯭ꯔꯤꯅꯦ ꯑꯩꯒꯤ ꯃꯤꯡꯅ ꯁꯅꯥꯍꯣꯡꯕ ꯍꯣꯏ ꯑꯩꯒꯤꯅ ꯌꯥꯏꯈꯣꯝꯕ ꯌꯥꯏꯈꯣꯝꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯇꯥꯎ ꯁꯥꯟꯅꯔꯁꯤ ꯍꯣꯏ ꯌꯥꯏ ꯄꯣꯊꯥꯔꯤꯔꯣ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯗꯤ ꯑꯁ꯭ꯋꯥꯏꯗ ꯀꯣꯏꯊꯣꯛꯂꯤꯁꯤꯗꯅ ꯑꯧ ꯌꯥꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯄꯗ ꯌꯥꯏꯈꯣꯝꯕꯗꯣ ꯃꯥꯏꯕ ꯃꯅꯤꯆꯧꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯈꯨꯔꯥꯗꯤ ꯃꯁꯤꯗ ꯀꯝꯗꯧꯅ 이보 ꯅꯪ ꯈꯨꯔꯥꯁꯦ ꯍꯟꯗꯛꯇꯤ ꯗꯧꯗꯥ ꯑꯃ ꯇꯧꯔꯦꯅꯦ ꯂꯥꯏ ꯐꯠꯇꯕ ꯊꯦꯡꯅꯕꯒꯤ ꯂꯥꯏꯆꯠ ꯉꯥꯛꯇ ꯊꯦꯡꯅꯕ ꯑꯣꯏꯅ ꯇꯧꯔꯤ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯑꯉꯝꯕ ꯑꯍꯩꯕ ꯑꯃꯠꯇ ꯎꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯇꯥꯎ ꯃꯣꯏꯁꯤ ꯏꯇꯥꯎ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯑꯇꯩꯗꯤ ꯈꯪꯅꯗꯦ ꯈꯨꯔꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤꯅꯤ ꯑꯣ ꯈꯨꯔꯥ ꯅꯨꯄꯥꯁꯤꯕꯨ ꯈꯨꯔꯥꯒ ꯍꯥꯟꯅ ꯈꯪꯅꯕꯤꯕ꯭ꯔꯣ ꯈꯪꯅꯩ ꯑꯩꯅ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯕꯗꯣ ꯃꯥꯒꯤ ꯃꯔꯝꯗꯅꯤ ꯑꯁ ꯏꯇꯥꯎꯒ ꯊꯦꯡꯅꯕ ꯑꯁꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯄꯨꯡꯉꯛ ꯇꯥꯟꯅꯔꯕꯅꯤꯅꯦ ꯏꯇꯥꯎ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯑꯗꯨ ꯈꯨꯔꯥ ꯍꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ 이보 타인에게 낭가 아이가 찡 까미네버기 와리이드니다 아따이 타인에게 늦대다 이붕어 홀매양기 콜로도 하우직시 라이 파타바마나 깐나 아끼이캉 미시마나 토건드나 락나리네 아두기 라이 파타바 파비네바 하이자바 락리버니 그리 라이 파타바 파바 하이바 아두부 그리 람드너네 카라 라피 와이록진 콩드니 그리 와이록진 콩드니 하이바